एक्स पॉलिसी का मरी लेना मणिपुर की अहान इंटरनेशनल मीडिया एक्सपोजर टूर की एडिटर 13 की टीम थाईलैंड की इम्फाल थाथोखरे। संजीत रबीना मिहाट की मांग सीबीआई ने थिगलिब मौंग असि थेंगुना चटपग चप मानरे अनौब इन्वेस्टिगेशन तहन मथौ तारे हाइना एमएलए लाइसोम इबोमचाना तक्सिलक्ली। चांदेल डिस्ट्रिक्ट हेडक्वार्टर्स एनएसएन आईएम की रिपब्लिक थोरम पांगथोखिबदा यूसीएम ने यानिंगदब फोंगदोखरे स्टेट गवर्नमेंट रिपोर्ट लेखिदब्रा हाइना वाहंग तौरक्ली। मणिपुर की सेंगलब लाइफमलेन कंगलादगी मैरा लौदुना तरुक सुबह एनुअल जर्नलिस्ट स्पोर्ट्स में 13 हौदोखरे। मयाम खुरुमजरी अदम येंबिरिबसे इम्पैक्ट न्यूज नि आई विद्यार्थी थिंगुजमना पुंजा सिफावगी मरोइब पाउसेंग मियाम द पिजरी। मणिपुर की ओइना अहानबा इंटरनेशनल मीडिया एक्सपोजर टूर की दमक एडिटर सिंगी टीम अमा थाईलैंड की दमक ngasi इम्फाल थादोखरे। एडिटर गिल्स मणिपुर की प्रेसिडेंट अहोंग सांबा मूवीना लुचिंगदुना एडिटर की टीम अदु चीफ सेक्रेटरी ओ नबकिशोर सिंह अमसु मणिपुर पुलिस की डीजीपी एलएम खौतेना मोइरांगखोमदा लेबा डिपार्टमेंट ऑफ इंफॉर्मेशन एंड पब्लिक रिलेशंस की ऑफिस तगी लमथाखी। खोंगचर असिदा तोंगान तोंगानबा चिंग अमसुंग तंगी प्रिंट अमसुंग इलेक्ट्रॉनिक मीडिया सिंगी एडिटर 13 सरुक यारी। टीम असना इंडिया गवर्नमेंट की एक्स पॉलिसी चटननबा होटनरक्लिबा सिगा मरी लेनना साउथ ईस्ट एशिया दा ललोल इतिकी होंगलक्लिबा खोंगजेल सिंह खंगनबा होटनगनी हाइरी। टूर असिगी टीम लमथाबदुदा सरुक्याखिबा चीफ सेक्रेटरी ओ नबकिशोरना खोंगचर असि लमदम असिगी मीडिया सिंगदा अनौब तांकक अमा हांगदोक्लगनी। मणिपुर असि हिरम खुदिंगदा हैसिंगबा मियोय कया अमा लैबा लमनी। खोंगचर असिना लमदम असिगी ललोनितिक अमदी अतै हिरम सिंगदा करीदा सोथरिबगे हाइबदु मेनखटपदा मतिंग पांगनी हाइना थाजबा फोंगदोखि। नॉलेज मैम से मैम ईदगा सोई शेयर तौरखिनी मणिपुर की प्रजा सिंगसु खंगदबा पोट कया उरमदबा पोट कया सुबा नेंगबी मीडिया की मरोपा मैम की खुथांगदगी अखोइना अमुक खंगदोदुगी प्रजा अमा लाकनी सि याम कानबा बिजिने खंजे अखोइना मोइदगी फना पॉइंट फना यामना लोशिनबा याबा मफम अमा ओइ सोमद चटकीबा कांदा बैंकॉक दसु खितम रिपल्स इम्पैक्ट अमा क्रिएट तौनरबा अखोइ सोसाइटी दा प्रेस अमा की ओइना इम्पैक्ट याम चाम पीबदोना आदा चटपा मतमदसु लोइगी काउंटर पार्ट प्रेस इनजो कांटेक्ट करो पब्लिसिटी फजना फंगनबा होनबियो। संजीत रबीना मिहाट की मांगदा सीबीआई ने थिगलिब मौंग असि थेंगुना चटपग चप मानरे। मिहार असिगे असेंबा लंगला लंजिन अमा पुथोकनबा इनौ नौबा इन्वेस्टिगेशन अमा तौहनबा मथौ तारे हाइना कैसामथोंग असेंबली कॉन्स्टिट्यूएंसी की एमएलए लाइसोम इबोमचाना फोंगदोखरे। कैसामथोंग एलांगबम लेकाई अपुनबा नुपी ऑर्गेनाइजेशन की ngasi नौना साबा संगलेन अमा संगाबगा मरी लेनना एमएलए ना हाइखिबदा संजीत रबीना मिसी की असेंबा लंगला लंजिन पुथोकपदा मतम सांगना चंगहनबा असि लाइबक थिबनी। अतोप स्टेट सिंगदा सीबीआई की इन्वेस्टिगेशन असि मखोंग यांगलबसु मणिपुरददी मंगम शांदबदौना तौरी। संजीत मिहाट का मरी लेनना मणिपुर पुलिस के कांस्टेबल हेरोजितना महाकी ओइबा स्टेटमेंट पीखरबनिना केस असि यारिबा मखै थुना लोइसिनबा स्टेट गवर्नमेंट असु तक्सिनबा तंगाई फदे। स्टेट असिदा लैरिबा पॉलिटिकल पार्टी सिग्नसु पॉलिटिकल पार्टी की खेनबा थमदना लैबाकी ओइबा इशूदा पुन्ना चटमिननबा मथौ ताई हाइखी। हेरोजिक स्टेटमेंट पीरे अदुबु मा स्टेटमेंट सि मतुगना अनौबा इन्वेस्टिगेशन इनौनौना इन्वेस्टिगेशन तौबम दोकुनि अनौबा बुखाना मा स्टेटमेंट दु हाना बेउदरनिना अदु सिबाबो तौबुदे मसि तौबम दोई नत्रगदि मा स्टेटमेंट सि अरेबन ता तोकनि सीबीआई सेदर तुम लेथोगदि कोई लेबासि मांगनि आई खंजे अदु गवर्नमेंट अपील तौदिर मदुदि तुनमत केस डिस्पोज तौनबा गिरि तक्सलगा पुरे लोचबिरो नत्रले मुलो तोक्ताबा सिमुदिसन दरकार ले पुरे मक्सी कोइ प्रेस तो कहरबदी एनजीओ में जे बड़ा बाइबी पुजनबा मोन मनबताई कानून तो कोइ अनि थोकि थबसे याने थाबो कोइ एमएलए जो लिजे मनबताई इशू मुदा पुना पुरे चमिनबा मैते राजनीति खेलबा पुजम तोके। चांदेल डिस्ट्रिक्ट हेडक्वार्टर्स डीपीआरएन एनएसएन आईएम की रिपब्लिक थोरम पांगथोखिबदा यूनाइटेड कमिटी मणिपुर यूसीएम ने यामना कन्न यानिंगदबा फोंगदोखरे। मणिपुर की अरुबा इशूदा स्टेट गवर्नमेंट सीरियस ओइद्रे हाइना कमिटी असिना मराल सिरकली। नाकल अमरोमदा चांदेल डिस्ट्रिक्ट हेडक्वार्टर्स एनएसएन आईएम की रिपब्लिक थोरम पांगथोखिबदा स्टेट गवर्नमेंट की रिपोर्ट लेतब्रा हाइना यूसीएम ना स्टेट गवर्नमेंट वहंग तौरकली।
ngasi paumisigu unaba amada UCM gi president Elangban Johnson na hai NSCN-IM gi Republic Day thoram Nagaland gi Hebron da pangthokpada UCM na karisu nungaitaba leite adubu Manipur miyam na pamdaba thodok ama Manipur manung da tawkhiba se Manipur miyam amadi UCM na yaba ngamloi thodok asimak state government amadi home minister gi fam supariba gai khangam gi asoibani asoiba si masana yajana minister oiba matik chadre khangzaduna moral ground da home minister fam thado haina UCM na demand tawri haina Elangban Johnson na makha takhi loinana NSCN-IM gi Republic Thoram Chandel district ta pangthokiba asiga mari leinana state government ta intelligence report leibra natraga leitabra loinana report leiba taragadi chenaba miyoi singi mathakta akanba action lokhatlu haina UCM na demand tawrakli serious oiba issue sing dadi miyam na pamiba Manipur gi tungda singna rakatokba aikoi gi apunbada aikoi gi leiriba Manipur gi territorial integrity da any aikoi gi apunba unity da kaiga da thabak thawong sing asi baw thingma ngamdragadi madu matik chaba leader na te na kodi logani Manipur miyam na su lowini karmain tawdana NSCN-IM na mkhoi gi government of GPRN hairibasina karmain tawdana Manipur gi manungda asigumba akoi gi Republic Day celebration je pangthokibno haibase masi yam thuna singdokpam thoi rumase generamba masibu tawhankiba khangna khangjin nagidaba singado chap chaba madugi madu dandi bigadawni madu chairak pibam thoi Khausabung Subdivision Demand Committee na ngarang ahingdagi kaukhiba ban na maram oiraga ngase Churachandpur District Headquarters yauna Imphal Churachandpur lambida miyamna chawna khudong chadaba mayok nahankhre Demand Committee asina ngarang ahingdagi kaukhiba ban na maram oiraga ngase District Headquarters ta miyamna lambida nung thamjinba madi mai thaduna chat awok tawbada kaiba pikhi Kwakta Bazar da ban sakotpa sing amadi police personnel anigi marakta chawna muknakhi Miyam gi ihawadu laksinaba police na terge cell kapada nupi ani soktuna Churachandpur District Hospital da laikanakhe Churachandpur yoramdai da leiba ke Salbung village da pansawat pasingna diesel auto amasu akayatoi nanghankhe Khausabung Subdivision Demand Committee ge spokesperson NG Sanggangtena Khausabungdagi subdivision hongdokhiba yaroi haina khulakpa chama henbana soi tawduna government ta aiba cherol kayarak hana pisin khrabasu ngasi fawa tabidriba se Khausabungi miyamasi Manipurgi praja ama oina ubidabra ban manungda thokiba amangata khudimaki daita paliba government asina pugadabani miyamna changsiliba khongjang ase na thaina ba hotnarabadi he nakan ba khongjang kaya changsilakhini haikhi Government ai khuisibu na theirabara haidana kongjang si changsinglapko matamda ngasi ban se kobuni adu ngasi ban sida nupi angang kayasu asoka pannang khare adu gari ate ka kaisu lere khuding makse government na daita loge dobuni maramdi asiguma thoktana ba haidana khoina kholaw laudana sit-in protest todana chatharak pase numit ni pu hele adu mayam gi kholaw se tabi de ba haibsibu ekhoi Manipur gi citizenship na tebra subdivision asi mayam gi apam mafam sida thambiu thambidiriba pawba khongjang si hin kansinba changsilakani Kuki lalahulup kharana uyumpok nungsum gi miyamda aki akhang pokhale wafamasi JSA against the torture of Nongsum village ki convener Konjengbam Ibungobina ngase Manipur Press Club ta pangthopa pami singu unaba amada phongdokhibani Mahakna makha taraduna Nongsumgi praja singda Kuki National Army KNA amadi Kuki Liberation Army KLA gi kadar singna thengkhang kayada otpanaiba amadi aki khangpiduna lakli Athoba matamda Manipur government ka suda lainariba lalhulup KNA amadi KLA ga hiram asigi matangda yasinaba puraknaba hotnabiu haina bill tawki Manipur government ta Nongsumgi praja singmu ngakpi senbinaba police outpost hangnabasu haikiba laikre ngasi fawba thabak to onthoktree haina makhata na pendaba phongdokhi government athuba matamda yasinaba puraktaba tarabadi Maitai Youth Front Southeast Asia ga puna khussamnaduna akanba khongjang sing changsilagani loinana khongjang asigi ahanba khongthang oina Sagolmang to Imphal road ta hayeng ayuk pung 6 tagi pung 18 ki oiba ban kaukhre Government ki maiketegi prajajingji chapchaba khongak senbibagi natrana prajajingna nena tana tung koina hingbagi damakta khoi chapchaba negotiation ama lobri bhoba khogi joint action committee amadi Maitai Youth Front kona group siga khoi joint action committee ma khoi tusanaraga khoi matam gi oiba khongjangji changsanbagi tanja se khoi lokjaragani aduna matam khongjangji ngasi gi ahing nongjai dagi khoi khongjangji hobaina khoi gi joint action committee jina lemna jare ahan boina hayengsi khoi pung 13 ki oiba ballama khak khoi gi ahan boina khoi Sagomang to Imphal road city da khoi paikhatjaragani
Aruna Kobi Nama Soirabi Nupiamabu Yopak Nayanduna Hatna Bohona Kiba, Mioy Singh, Hauzik Fawa Police na Faduna Action Namata Lokat Pidre, Heidi. Taudogasi, Chahesigi January Thagi Tang Taratarukta, Hangang Police Station Gimanung Chanba, Kairang Kumidokta Laiba, Arunagi Mapuroiba Muhammad Amirgi Yum the Tokibani Heidi. Ngasi, Manipur Press Club ta Aruna Masaga Paumisinga Unabada, Arunana, Numit Aduda Mahaki Machanupaga Mahaki Mapuroibagi Manau Nupagi Machaga Sanabada Kanaraki. Khanabadu Arunana Kham Lubada, Mahaki Mapuroibagi Manau Nupa, Muhammad Riyaz Khan, Amasung Loinabi, Yaimabina Mahaku, Sumang the Inturaga Matabak the Kona Kaubada Natana, Makok the Yopak na Yalakibani Haina Fongdoraki. Taudogaduga Mari Lena Mahaki Mapuroibana, Hangang Police Station the report Taurabasu, Hauzik Fauba, Chenaba Singh Faduna Matik Chabachayak PB3 Haina Arunana Makataki. Amaromda, Taudogasiga Mari Lena, Disabled Development Association na Hangang Police Station gi, Taudogasiga Mari Lena Ayo Oriba, Amasung, Jenaba Mio Singing Matata Action Lobiu, Haiduna, DZP, Amasung Disabled Commissioner, the Memorandum Pisilagani Hairi. I Lohong of a Matung da so. Highway now ni pasi na ay ginupasi da na tu kong dek pi ama laura gahay na ay bupubi do matungda o haujiki tang tratuk tang kai bu live attempt tau bire puro mana hangang ko police te affair ama tawe ado hangang police station na kari gumba ama pholo khat pi de choinai ra ba ikoi ban na eng bi de choinai hai ba ki matungna ma koi na ikoi bu kana leite hai na torture tau bi ado hangang police station da so ma koi gi mathak te action lau khat pi yo hai duna aina hurum jari Lakliba April Tara Taruktagi Taramapan Fauba, Manipur Science and Technology Council, Mastec Infal Nasinduna, Oriental College Infalgi Campus Ta, National Mathematics Day Mari Lenana, Numit Marini Chupna Competition Nama Pangtokadori. Competition asida Sarugyaningba Class 6 gi 10 Fabugi Manungda Laiba Mahiro Singna, Central Jail Road Infal da Laiba Mastec Office Tagi Natraga, website www.mastec.nic.in dagi application form lobiraga April Tara Mari Fabuda Pisin Biba Yagani Haina Mastec na Cherola Mada Kangalakli. Coalition Against Drugs and Alcohol Kadagi Anoba Rehabilitation Center gi Administrative Building among Asi Sangakre. Infal West ki manung chana level lamsang tauthongda Kadagi Anoba office adu hangdokpagi thoramda Lok Sabha ki MP Dr. T.H. Maina, social activist R.K. Ranendrajit yaunumyo kyana sarukyaki. Kadana hangadoriba Anoba Rehabilitation Center asina lamdamasida leiba maroina nisana laichurabana hakayabu mayol chumbiduna achamba punsirol amada hinghanba ngamlagani haina Kadagi advocate Wairatan Kumar na thamlaki. Koi lamsida mayai kaba nisagi impact ki China si yamna wangi haibaneba. Anang sisi hoji se akoigi every kendra khudingda akoigi drug addict oro yugi addict oro any makhalamagi impact phangaba jam seriously kano orba thadu pangamdraba adoma addict myam lebasi hoji laiba yam sina ketang ponsan bangamdaba pot asi akoina khara daito lawraga akoji seda plan to 50 bedded ni ado si swai torka ketang awon ba hong mama porlabagi pandamda akosi tawba. Ministry of Drinking Water and Sanitation, Government of India ki makhada thasigi tara taruktagi Manipur Government ki Public Health Engineering Department ki Jiribam Division na sinduna chatharakpa National Rural Drinking Water and Sanitation Awareness Week loisinbagi thoram ngasi pangthokre. Loisinbagi thoram aduga mari lainana Awareness Week asigi manungda Jiribam gi tongan tongan ba rural areas singda chattuna pangthokiba thabak thoram singi matangda paudam ki. Bisnupur Ward number 2 ki Lamlanghupi Chothe village dalaibi Hatnaikim Jau Chahi Kuntrani Thoi Mapuroibagi Ming Tungnung Joseph Jaubu Jingnaningai Oiba Mongda Haukiva February Kunipan da Siduna Leirambabu Jalyarong Youth Front Churachandpur Jona Yamna Kanna Yaningdaba Fongdorakli. Hatnaikimbu Izat Manghan Biraba Matungda Bisnupurgi Manung Chana Leiba Kwak Sifai Mamang Ngakrapata Hatok Piraga Thauri Yanduna Thambirambagi Khudam Lei Haina Cherol Asina Fongdorakli. Panbayai asi bahagchang asi postmortem anirak tauraba fauba hojiksu rims ki morgta claim taudana leiri. Mari lainaba authority da mihara sida chenari ba miyoi singbu numit humni marini gi manungda faduna ain gi oiba cherak pibiyu. Thaudo asiga mari lainana sem kiba JSina lokhalakpa khongjangda organization asina sagat kanisu hairi. Thaubal District ki Kakching Block ki makhada laiba Primary Health Center amasung Community Health Center singda sale gi demand lakpagi mayokta wakanifam famkre. Wakanifam adu palel
Community Health Center Kakching, Community Health Center Hyanglam, Primary Health Center Kakching Khuno, Community Health Center Suknu CHC amasung Sero PHC dangasi nomagi OPD leptuna mifam adu chathakibani. Mifam aduda Primary Health Center amasung Community Health Center sing asida thabak tawriba doctor amasung nurse sing na sarukyaki. Wakan mifam fam liba miyoi sing na ana layengi thabak tawriba fam sing da asigumba selgi demand matungda tawbidanaba appeal tawki. Labuk ayamba lau sinaki part ayamba ising thumzin kibana chakta fam lairaktabadagi sagol ayamba na lambida kakhalaktuna madi garbage ki apu masa chabadagi natraga road accident thokpadagi sibagi chang hengalakli maram asina nongju pantha laktringa esida hariba thakdok sing asi thoktanaba government amadi polo association singna mityeng changbiyu haina chingkai hunba polo club na cherol amada appeal tawrakli. Anal Students Union gi mapok numit ngasi Chandel District Headquarters de Laiba Indoor Stadium da pangthokre. Chandel Assembly Constituency ki MLA Victor Nungnung, MLA na Athoiba Mithung, Deputy Commissioner Chandel Robert Khetramium, IS na Thaurama Puamasung, All Naga Students Association Manipur ki President Seth Satsang na ikai khumnaraba mithung oina sarkyaki. Chandel Panchayat Laiba Union Asigi Head Office the Pangthok ke Thauramaduda MLA Victor Nungnung na Mahiroi Singh na tungi mirol gi damak matam bulik na sizinaduna hotnabayaba hotnagadabani matam mangkhrabadi amu hana laklaroi dabani haina phongdoki. Matang soise break am lawjage Manipuram di malingi tongan bi ipau single na khoi break tigam thunan jerke Impact News po meeting tan lebiu. Manipur ki ahan heart surgeon Dr. KSS Kala Singh MS MCH FICS FAICH nalayang jari adom na bypass surgery valve surgery ASD surgery PDA surgery amasung VSD surgery tawgada balayraga di Sky Hospital da ningthau kabayam sa kaisa madi irai numit ki OPD matam pung 13 dagi ama fawbada layang jagani ningam haudana bamangjong na Sky Hospital gi reception da lakpiduna book tawbiho. Manipur gi ahan ba beautification center mapam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingba lauthokpa yai hakchang gi ahen ba fat pamdaba body gi hair lauthokpa yai ahan ba lakpi ba 100 customer da skin test amadi doctor consultation lemna hingjagan ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Mayambu mukan na taramnok chari bulletin asigi makataba pau miyam da pisari. West Bengal ki Nadia District ki manung chana laiba Nabadip Dham da laiba Sri Anu Mahaprabhu ki nongchuk thangba gate ngarang sangakre loinana Sri Gauranga Mahaprabhu ki chamnga ka kuntra mathoi suba mapok kumon thoram pangthokpa hokre. Nabadip Dham da laiba Sri Anu Mahaprabhu ki nongchuk thangba gate ase Kwakaithel da laiba Khomdram Dhanamanjuri na kachabani. Nakal amarobda Rajarsi Bhagat Chandra Memorial Trust na sinduna Sri Anu Mahaprabhu gi changwaga kuntra mathoi suba mapok kumon thorangi saruk amoina yausang amadi holi palagi thoram tha asigi 19 dagi haukiba adu tha asigi kunmari fawba chathagadauri. Thauram palana sigi saruk amu oina wari liba jagoi rasa yauna tongan mafam dagi lakpa miyoi singna isai gi thagwal katkadauri. Nakal amaromda Nabadip ta pangthokpa yausang holi gi thauramda Manipur yauna atopa state singdagi lakpa Manipuri singi masing jahi khudingi hengalakli haina thauram siliba committee gi markai dagi thamlakli. Yausang abisiram Nabadip asida Sri Anu Mahaprabhu gi akhara asida bhakta bai Manipur gi bhakta baisno mayam singasina aduki mati chahi lisang sina sigi festival se pangthoktra lai adubu khwaidagi ka hena miyam tina lakhibadi chahi 5 suba ngasidagi chahi 30 ga mathoi ni thoi se sigi manung asedi aduki mati chauna holy festival se chauna pangthoktra lai. Yausang kumhai ga mari leinana lamdam asigi miyam da yaifa paujal pirakpaga loinana Congress Party manungda minister gi fam khara reshuffle taunaba MLA kharana langlibasi reshuffle taugani haiba thajade aduga tawfam su thokte haina BJP Manipur Pradesh ki President Thaunawjam Chawbana phongdokre. Nitaiba chuthekta leiba party ki office paumi kharaga unabam da mahakna haikibada Congress MLA kharana minister sindokna ba langlibasi leiba ki interest hauba irang oina ude. Hauzik Minister Oriba Singna Senja Thumja Tauribasi Makoina Amuk Mahut Singe Haibadona Tawi. Ngasi langliba MLA Singasi Masa Masagi Kanaba Fangnaba Matam Kharagi Oina Langbani Haina Maral Siki.
Mamangda police laubagi fall haidoktana thambadagi miyamna awaba mayoknaringayda government asina handak inaunona police personnel listing ani hena laugani haibasi laibak miyamda amukka hen awaba pibani handak pangthokani hariba police recruitment asigi karigumba notice thoklaklabadi miyamgi law inkhol yonaba leiraroi haiki कांग्रेस की करप्शन हारबा सरकार से पॉलिसी होंगनबगी एमएलए न हौदे हुजिक ओरबा मंत्री सिंह करप्शन तौबदो अइनौ तौगे हाइब माले प्रजान उबदा माना तौरिबदो अइ तौरगा फै हाइबदुदी कानरोय रिसफल तौरबसु तौद्रबसु भारतीय जनता पार्टी मणिपुर प्रदेश ना थौइना लौदे सिदी रिसफल तौबै वाफमदी तौसु तौरोय थाजु थाजदे तौफमसु थोकते लौहि तालिबसे इसागी काननबो ओइना तानबो उ लेपाकी ओइना उदे Hayengdagi hauraga numit manga ni chumna pangthokadoriba yausung kumhaina lakpada Manipurgi Governor V Shanmuna Ganathan Manipur Legislative Assembly Speaker T.S. Lokeswar amadi Deputy Speaker Preso Simrena tongan-tonganna thadorakpa cherol singda Manipurgi miyamda yafa paujel pirakli Hindu sigi yausung kumhai amdi Christian singi Esther na lakpada IGR South na su Manipurgi miyamda yafa paujel pirakli All Manipur Ethnical Socio-Cultural Organization MSCO na Manipurgi miyamda yausungi yafa paujel pirakli Amaromda, yausang kumhay manungda, lambida accident amadi thok aningda bathaudok thok pahantahanabagi pandamda, Imphal District Police na hayang March kun humdoidagi March kun taret fauba, lambida drive chathagani haina Imphal District ki SP na thadorok pachirol amada khangalakli. Driver sida license, insurance certificate, registration certificate yaudana gari thauba, jahi sudaba angang sing na gari thauba, helmet uptaba, gari thauringaida mobile phone da wari saba amadi ate traffic norm sing indaba yang singani haina chirol slimakhatari. Yausang kumai ki damak pochei leba lakpa miyam na Imphal ki Khwairaman Kaithel da chikna chainaba ngamdana tinkhre masina maram oiduna Imphal city ki akoibada leba maruiba lambi singda sangna traffic jam thoki kumai asi ki damak miyoi kayana anauba fizol makhal makha kaya gi pechkari amadi machu ki abir sing leinaki jahi asi ki January mari da thokhiba yoha habagi thaudokna maram oiraga pot yonfam ningthina leitabadagi pot setpagi chang yamna hanthare haina Kaithel potfam fambi ima kharana phongdoraki Amaromda, nongmagi hengalakliba dukan masing na maram oiraga pot sitpagi chang ase mamang chahidagi yamna hanthare haina dukan mapu kharana phongdoraki Hojik horeiba yaksang se mase handakidi posi saji khara watpa irang langba natai chadaba ama lamdam am oijaraga suko matungda hayimki lakhadarbi yaksang sidadi ne koi epung mara tapna leibak si ingna mara tapna koi leidana posi chasi koi ju poche yon bada ingna mara tapna yon jaba aduga leibak si ju ingba tampa santi oiba leiba ama koi oisunu haiba pham ji imana thamjaningi kumsi ni hele paisa nung sa su nungai aduga ne pochu yam si cheye adudi khaidien ji chemanningi ima hodi phamba yamna kijare masida phamba je numi mangani ki kumai oimna ko masigi matamda yam phajana ingna tamna ama nusina sana kumai ama oibagi adumai tawda ningai wakan ngasi nomagi sanabagi pauda Manipur gi senglaba lifeform land kangla dagi maira logduna taruk suba annual journalist sports meet lesingani tara taruk ngasi dagi haudokre All Manipur Working Journalist Union sinduna numin mangani chupna chathagadaba journalist singi oiba sports meet ase Manipur gi speaker T.S. Lokeswar na mara chukhatuna haudoki Sports meet asida athletics, football, cricket, volleyball galoinana tongan ba indoor amadi outdoor games kaya yauri Maroina Kumalampak Men's Stadium, Luang Sangbam Cricket Ground amadi Amjugi Office pangthokadoriba sports meet asida Manipur gi tongan ba media firms singda thabak toriba punamiyoi chanirom na saruk yagadori Journalist sports meet haudokpagi thoramaduda athoiba mithungle noikiba speaker T.S. Lokeswar na paumi singna loriba thaudang asi yamna maru oi miyangi mit nakong oiriba paumi singna lamdam asibu tangdu leitaba nungai yaifaba lamdam ama oinaba thamoi sengna hotnabiu haiki amasung sports meet asigi overall team champion da lupa lesing kungi mana pigani haina su speaker na lauthoki thoramaduda saru yakiba Janims ki director Laishram Devenna Tumba chaba khangdana miyagi seba toriba paumi sing asi masa mau fana thamatangai fade doidana sports meet asigi damak medical team amasu Janims ki maikadi gi pigani haina su Dr. Devenna phongdoki lambi le sapa mokto su phaba posen oradi aphobadu piraga mai matabu tamona ba phatta posoro masia phatta basna atobal aina phongo matamda lamdana gidu oragadi madu yangai leibak si khambiraga yengnaba mayam leraga su nungaitaba mayam leraga su phumdela thambiraga khadang se thambiraga
ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯥꯟꯅꯔꯕ ꯃꯅꯤꯄꯨꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯨ National Hydro Power Corporation sponsor tawduna chaliba March thasigi kunthradagi mapalak suba Loktak Trophy pangthoklagani Moirang Multipurpose Higher Secondary School ground da Amofa Moirang na sinduna pangthokadoriba tournament asida state asigi maming leraba team taruk na sargyaduna athoi ahen tanagani hairi National Institute of Electronics and Information Technology NELIT Imphal akampat ki numit nini chupna chatharakpa annual sports lising ani tara taruk ngasiloisin kre Sports loisinbagi thoramadu akampata leiba NELIT ki campus te pangthoki loisinbagi thoramadu da ngarangdagi pangthokiba sports event singda makong mathang takraba sanore singda manamathum yenthoki Institute asigi mahairoi sing amasung oja kayana loisinbagi thoramadu da saruk yakhi Sweat Yausang Jumba Fest Haibasida Road Show Mathasi Kuntarukta Apunba Fitness Center na Sinduna Imphal East amadi Imphal West ki mafam singda pangthoklagani Masida miyam na sarugyabiyo haina Apunba Fitness Center na pau jelakli All Manipur Football Association amadi Kanglaipak Students Association ani na khutsamnaduna ngasidagi manga suba Interdistrict Kanglaipak Football Trophy pangthokpa hokre ngasi ahoba numita sanakiba friendly match amada All Manipur Working Journalist Union amadi Kanglaipak Students Association anina match ki apiba matanda panjul ani chanaduna match du draw chatki All Manipur Working Journalist Union ki panjul ani aduna W Dhamen amadi KSS Premchan anina match ki taret amadi taret suba minute singda chanki bani match asibu draw ahen kiba Kanglaipak Students Association ki panjul ani aduna KS Suras amadi H Hemjit anina match ki kun taret amadi yankai humdoi suba minute chanki Ngasidagi Imphal gi mapal Kangjebungda hokhiba tournament asigi haudopagi thoromaduda Manipur gi masak naraba minister amadi MLA singa loinana association asigi miyoi kyana sarukyakhi Imphal area da laiba polo sanafam Kangjebung ahum haibadi mapal Kangjebungda tournament sanaba khaktagi ayaba piri Manung Kangjebungdana changba fawba yahandri amadi hapta Kangjebungdi Mela ground onthokibana polo sanaba fangkidre Imphal ski DC da kayarak haizakhrabasu ayaba pibidana leire Polo club amasung sanaroi singi yengbiraga hapta Kangjebungda athuba matamda polo sanaba yahanbiyu haina Eastern Students Club nongmaibungna cherol amada appeal tawrakli Manipur Cricket Association sinduna luang sangbam da leiba luang pokpa cricket stadium da ngasi sanakiba ahum suba MCA Plate Cricket Tournament da Nauria Pakhang Lakwa Sports Association Kha Imphal mai pakre ngasi sanakiba league match asida Khetri Iril Youth Club Khetri gauna tos ngamduna batting hana sanakiba da apibo over nifu yaudana over kuntraga ball anida wicket tara makturaga run marfu khak lawbangamki Masigi Baukumda, Ani Suba Betting Sanakiba, Nauria Pakhang Lakpa Sports Association, Kha Imphal na Mai Pakpagiran Marfu Matoyadu, over Tara Taretka Ball Anida, wicket Ani Khak Turaga match se, wicket Nipanda Mai Pakibani. Match asida Nauria Pakhang Lakpa Sports Association, Kha Imphal gi bowler, Rocky na wicket Manga Lauduna, man of the match Taki. Hayeng Association asina sinduna chatharakliba Elite Cricket Tournament ta Tidim Road Athletic Union Kwakaithel amadi Patsoi Taumang Rising Club Patsoi Part 4 anina lamba taunaragani Sige headlines amuna miyamda thamsake AKS policy ka mari leina na Manipur gi oina han international media exposure tour gi tama editor tarahumdo gi team ama Thailand gi tama ngasi Imphal thadokre Sanjay Amadi Rabina Mihat ki mathangda CBI na tigaliba mawong asi thenguna chappaga chapmanare anova investigation to honma mathau tare haina MLA Laisom ibom jana tafsilakli Chandel District Headquarters NSN IM gi Republic thorom pangthok ki the UCM na yaning da phongdo State Government report lekhi dabra haina wahang tawrakli Amasung Manipur gi senglaba laifam nen Kangla dagi mera lagduna taruk suba annual journalist sports meeting ani tara taruk masida gi hangdokre